ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯈꯦꯟꯅꯕ ꯀꯌꯥ ꯂꯩꯔꯕꯁꯨ ꯂꯪꯂꯥ ꯑꯃꯠꯇꯅ ꯂꯦꯡꯕ ꯂꯩꯁꯜ ꯑꯃꯒꯤ ꯃꯆꯨ ꯀꯌꯥꯅ ꯂꯩꯇꯦꯡꯕ ꯐꯖꯔꯕ ꯂꯩ ꯄꯔꯦꯡ ꯑꯃꯒꯨꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ होम मिनिस्ट्रीना नागालैंड लेबा सेक्यूरिटी फोर्सिंग कंट्रोल तौबा ngamdri होम मिनिस्टर अमित शाह फम थादोकदबनी हाइना AICC की इंचार्ज भक्त चरण दास ना तक्सिलकली। CMHD कार्ड पायरगा हॉस्पिटल लालायंग अनाबा सिंगदा CMHD कार्ड की कानबा पीबा ngamdri हाइबगी वाकन लाकपा हौरी हाइना MLA के रंजितना फोंदोरकली। इनर लाइन परमिट की मतंग लेंगांगना अकनबा सेक्शन थौरांग लोखली लेंगांगना ILP की मतंग थौसादबा करिसु लेति हाइना चीफ मिनिस्टर एन बिरेनना फोंदोक्रे। MAMITv की मणिपुरी प्राइम टाइम न्यूज मियेंग ताबिरिबा सिंगबु चन माइबमना खुरुमजरी हौजिक पाउ संदोना पिजरी अखोई मसल की मरक्ता खेनबा कया लेरबसु लंगला अमतना लेंगबा लेचल अमगी मचु कयाना लेतेंगबा फजरबा लई परेंग अमगुम नुंसी चानना लेमिनसी अमतो ओइबगी वाखलोन सागतपदा लेंगा खक्तदा इंथोकपा यारोई पुमनमकी असोब थौदांग लेई हाइना चीफ मिनिस्टर एन बिरेनना फोंदोक्रे। वाफम असी लेकिद्रबा भक्ति स्वरूप दामोदरा स्वामी की मरीफुमरी सुबा मपो कुमोनगा मरी लेनना इस्कोन सिंजुना ngasi चिंगबेरोंगदा लेबा होटल क्लासिक ग्रांडेदा पांगथोकपा नोमगी ओइबा इंटरफेथ डायलॉग द नीड ऑफ द ग्लोबल सोसाइटी टुडे हाइबा कॉन्फ्रेंस हौदोबगी थौरमदा चीफ मिनिस्टर एन बिरेनना फोंदोकिबनी। थौरम अदुदा चीफ मिनिस्टर एन बिरेन हाई दामोदरा स्वामी डॉक्टर टी.डी. सिंह की फिदमनिंगाई ओइबा वाखलोन असी ngasi mirol na khangjin bayam na maroi dharma gi khena ba leitana ikoi masel nusi sanana leiminna ba haiba wakalon asi ikoi pumna magda sakat pa mathau tai wakalon asi da lengak asina achet pa thasa ba thamduna ikoi masel amatta oina hingminna na ba honari ngasi ikoi gi khunai asi da spiritual gi oiba wakalon leirakta bagi mami amat tarakli ba asi yamna laibak thibani khunai asi da leiriba hauna lonchat khangda bagi fibam asi dagi kal hauna ba spiritual gi lamda mai onsin batangai fade ngasi di lamda masi manglom da sangsilakli लेंगा असिना मियांगी तोंगान तोंगान बाय फतरांगी थबक कया सु पाइखटपा लेप्ट्री मरक सिदा मणिपुर की लन अमा ओइरिबा लोकताक पाट असि निंगथिजना सेमगतुना मालेमगी हिदानफम ओइबा टूरिस्ट स्पॉट अमा ओइनबा कन्ना होनरी मसिगी दमक सेंटर न लुपा क्रोर लिस्टिंग अमगा चमंगा रोम्स की सेंफम पीनबा रिकमेंडेशन तौरकले लोकताक असि साउथ ईस्ट एशिया की मनुंगदा ख्वाइदगी फजबा पाट अमा ओइनबा होनगनी हाइनसु चीफ मिनिस्टर एन बिरेन मखाताकी। Only through this spiritual harmoniously how we can live together, equal sharing, equal development, equal respect. See, comment even I one is the last point. I see one of us over responsibility. I see the government unity, peace and harmony belong to the citizen. Stakeholders couldn't put it to down of time. Madukaka, Sakut Penai, Samazama Hybrid, Pedori. Wakanundula Akana, Tabaquin implement of Akana. Manipur state key context and Equaki, Lady Burr, Singh, spiritual gay, Naranso in hand, Dr. Singh was asking La Pyramid, what is Hanazib effect? I quit the spiritual key with what's quickly, Nasi Mironda. Yamna water putuna na spiritualism na kuna wala paduna toilet na kuna indiscipline to society sil chaos unrest to kaya batao mayama matore adan madudagi ngakthuk na ba ekoi spiritualism se koi masi kar hena ngasi gi generation sta message handok pa mathuk dai na han su koi kan jagi थौरम अदुदा बबिना ग्रुप्स की मैनेजिंग डायरेक्टर टी.एस. डवली इस्कॉन मणिपुर की चेयरमैन इकाना दास मणिपुर स्टेट की आर्विसोप डोमिनिक लुमोन डी जमियातुल उलामा मणिपुर की प्रेसिडेंट मौलाना सईद अहमद इंटरनेशनल सनामही एसोसिएशन की जनरल सेक्रेटरी सु ओइरिबा हाने की आर्ट एंड कल्चर की जॉइंट डायरेक्टर सपमसा बैकिया अमदी MU की हाने की प्रोफेसर डॉक्टर W. नबकुमार सिंह बना सरुगिया की।
था असगी तांग मरी द नागालैंड की मोन डिस्ट्रिक्ट की मनुंग चंद लेबा ओटिंग विलेज ता कुंटरेट सुबा असम राइफल्स की पर्सनल सिंह मिचम तरा मंगा हाथ की बादुगा कुन हेना सोखन की बगी थौदोक अदुगी अचुंबा लंगलालजिन पुतोकनबा इंक्वायरी कमिटी अमा अथुबदा सेमगदबनी थौदोक अदुदा लेखिद्रबा मियोय सिंगदा लुपा करोड़ अममम अमदी अशोक अपन नंख्रबा मियोय सिंगदना लुपा लाख तरा तरा की कंपेंसेशन पीगदबनी हाइना मणिपुर प्रदेश कांग्रेस कमिटी AICC की इंचार्ज मणिपुर वक्त चरणदास फोंदोरकली हिरम असिगा मरी लेनेना कांग्रेस लेजिस्लेचर पार्टी की लीडर ओक्रम इबोवी MPCC की प्रेसिडेंट एन लोकेन अमदी कांग्रेस पार्टी की MLA खरा यावना कांग्रेस भवन द पांगथोकपा पाउगी मिफम अमदा वक्त चरणदास हाई कुंटरेट सुबा असम राइफल्स न मियोइबा की मिनुंगसिगी वांगबदा चथकीबा थवोंग अदो कांग्रेस पार्टी न अकनबा मओंदा कंडेम तौई लेकिद्रबा इमुंग मनुगी मियोइ सिंग अमदी कोन्या कम्युनिटी न नंगहौरिबा अवाबदसो कांग्रेस पार्टी न सरुग यारी थोक्रिबा थौदोक अदुगी दायित्व गवर्नमेंट ऑफ इंडिया की होम मिनिस्टर न पुगदबनी थौदोक अदुना मरम ओइरगा होम मिनिस्ट्री न नागालैंड दा सतनरिबा सीजफेयर असि फजना यिंगसिनद्रबरा कंट्रोल तौबा ngamdrabara होम मिनिस्ट्री न सीजफेयर की मतंगदा करी खोंगथांग पाइखलिबगे अमदी सीजफेयर असि ममिंग खक्तगी ओइना लाउथोकलिबरा हाइबसी हंगनिंगाई ओइरे होम मिनिस्ट्री न नागालैंड लैरिबा सिक्योरिटी फोर्सिंग कंट्रोल तौबा ngamdre हाबगी थौदोक अदुना मयेक सेंगना ताकली मरम अदुना होम मिनिस्टर खुदकता महागी फर्मदगी रिजाइन तौगदबनी हाइनसु वक्त चरणदास दाबी तौरकली The Home Minister himself should feel responsible on this issue. And he is held responsible for this. His system of supervising and monitoring and controlling, channelizing the armed forces in Nagaland is totally faulty. It has failed. So I demand the resignation of the Home Minister. He should feel himself responsible for this incident and he should resign from his responsibility. Chief Minister की हक्सल की टेंगबांग CMHD कार्ड पायरगा हॉस्पिटल लाइंग बानाबसिंगदा CMHD कार्ड की काना बबीबा ngamdre हाबेगी वाकत लाकपा हौरे हाइना सुगनु एसी की MLA के रंजितना फोंदोरकली वाफम असिंगसी सुगनु एसी की मनुंग चंद लेबा खोंगयामदा MLA लोकल एरिया डेवलपमेंट फंडगी लुपा लाख कुनमुक संगना नौना साबा कम्युनिटी हॉल अमा मियामदा खुसिनबगी थौरमदा MLA के रंजितना फोंदोकिबनी थौरम अदुदा MLA के रंजितना हाई हंदकता सुगनुदगी CMHD कार्ड पाइबा अनाबा अमा जेन हॉस्पिटल लाइलाइंगबदा फिबम खरा लुसिलकपदगी राज मेडिसिटी दा अमुक पुखतुना कोके ऑपरेशन अमा तौरबा मतुंग हॉस्पिटल असिदा अनालाइंग चथरी अदुम ओइनमक अनाबगी इमुंग मनुंग नदी CMHD कार्ड के मतिंग अमता फंगबा लेट्री ngasiदगी था तरुक तरेट मुकी ममांगदा सिजो हॉस्पिटल दा लाइंगदुबा वांगु लमखाइदगी CMHD कार्ड पाइबा अनाबा अमसु ngasi फावा CMHD कार्ड के मतिंग अमता फंगद्री हाइना वाकलकपा लेक्री BJP न लुचिंग लेंगाक असिन इलेक्शन मया नक्सिलकपा असिदा मियामदा नमथा कया तौबगी थबक चथरी मसिदा प्रजा मियामना थाजबिगनु हाइनसु MLA के रंजितना मियामदा अपील तौखी Government पैसा हाथों से ना भी पैसा कहाँ से ना भी आते Chief Minister की हर की केमांग का हो अयुँ दाले वो समाज को ना सीधे दलाये मुकदा पीरने हर को नदी पैसा पीरने ना शिकी फंक्शन शिवो नंग नंगता ताना भी होए अयुँ Chief Minister भी ने ना हाई सोहाई थौरम अदुदा सुगनु ब्लॉक कांग्रेस कमिटी के प्रेसिडेंट KS निमाई चंद्रा कक्सिंग डिस्ट्रिक्ट कांग्रेस के वाइस प्रेसिडेंट A मनिहाल सुगनु ब्लॉक महिला कांग्रेस कमिटी के प्रेसिडेंट M संगीता सुगनु की हंजबा A प्रोनो चंद्रा कक्सिंग खुनौ डेवलपमेंट कमिटी के प्रेसिडेंट KS बाबू वांगू जिला परिषद मेंबर की नॉमिनी M रोमेन मेटे अमदी चाइल्ड डेवलपमेंट कमिटी की मरु ओइबा लुसिनबा सिंगसु सरुयाकी इनर लाइन परमिट की मतंग लेंगांगना अकनबा सेक्शन थौरांग लौखली मणिपुर दा आइन कायना मिटोप अमता चंगहलोई संगलखिबा मिटोप सिंग ट्रैकिंग तौबदा मतम खरा लौखिबनी लेंगांगना ILP की मतंग दा थौसादबा करिसु लेति हाइना चीफ मिनिस्टर एन बिरेना फोंदोकरे वाफम असी लेखिद्रबा दामोदरा स्वामी डॉक्टर TD सिंह की मरिफु मरी सुबा मपो कुमोनगा मरी लेनन इस्कोन नसिंदुना ngasi सिंगमेरो की होटल क्लासिक ग्रांडे दा पांगतोकपा नोमगी ओइबा इंटरफेथ डायलॉग द नीड ऑफ द ग्लोबल सोसाइटी टुडे हाइवा कॉन्फ्रेंस यावा लाकपदा चीफ मिनिस्टर एन बिरेना फोंदोकिबनी
Paumi Singh na hangba wahang amagi paukhum piraduna Chief Minister N Biren hai ILP gi matang da lengaw na thosa da bakari sulaiti Manipur da mitop sanglakpa sing yengsinaba Manipur gi ngamkhai gi tongan ba get sing da tracking computerized device sing thamli changlakpa amadi thoki ba sing gi data sing examine tawda matam khara laukibani ILP gi past yaudana mitof amata Manipur sangba yaroi haina Chief Minister N Biren na makhataki Chigi tracking tongna ba computerized machinery me am so koi get loi legre adugi si thoki nadraga thokte habedugi examine to ba thigat padugi matam khara changbagi wani adugo no one will allowed without the pass or no one will allowed to enter without the pass adu de koi hoi mate khara yeng thok yeng jin to bagi thiring ai de computerized to bu mi kyam thokre kyam thokte haiba adugumba lakpatugi matam khitang launa bagi wani aduga government side ge neglect to bulai roi en Malem pumbada thengnariba COVID-19 gi laichot asidigi ngakthongnaba chamba section thorang khara ngakna chatpinaba MAMITv gi maiki digining singjari madudi yumdagi hek sathokpaga face mask upiu mi amaga gi marakta foot taru ki arapa thambiu mai mit khut satoin hamdokpiu amadi COVID vaccine kapa yaraba sing susoi soidina COVID vaccine kapthokdana laichot asidigi kanaba myampun honaminasi Malem gi mafom kaya da COVID-19 gi anova variant ama oina sandorakliba Omicron dagi ngakthongnaba state asigi health department amasung district magistrate singna mapung faba section thorang lokhanaba state disaster management authority gi chairman oidiba chief secretary Dr. Rajesh Kumar na order ama thokri anova COVID-19 variant asigi ngakthongnaba gi damak Ministry of Health and Family Welfare na November 15 da thokiba guideline amasung SOP adu mapung fana ngaktura section thorang sing lokhanaba khangali makata na home department mathau taba order amasung arrangement sing khangalakani hainasu chief secretary gi order aduna makata na hairi kumjale singani kunithoi gi angan basarukta pangthokodoriba Manipur Legislative Assembly mikhalda Kaksing Assembly constituency gi hanagi MLA Y Surchandra amuk hanamai pakhanaba constituency asigi Kakjing Wari polling number 8 gi miamna ware flowagi thoram amangasi pangthokri thoram aduda hanagi MLA Y Surchandra na hai constituency asigi miam gi yaifana balambi thong water supply electricity amadi tongan behiramda thabak thoram kaya paikhatkri wadhauriba thabak thoram singsu angam bathongna pudoktuna honagani haina mahakna makataki bayam parzana ibu nusibiduna thagat piragadi asai no purga aido district hospital Kaksing si community health center heli community health center si district hospital na upgrade ko hai ka bane helo masi Thoram adugi sarugama oina Kaksing Wari gi ahal oiraba sing differently able persons sing puna sani romda ningtham khudol tambaga lonina self help group ki member chahum romda social gi mateng pikhi Thoram aduda Kaksing Municipal Council gi hanagi councillor sing amadi Congress ki sakna raba miyoy kya su saruyaki Hauki bapung kunmari asida Manipur da miyoy listing amaga sumna marifudara taret COVID test tawda miyoy kunmapan nong na COVID-19 positive oibaga loinina state asida leina asina nabagi masing lak ama listing kunmanga sahum marifu mapan yaukre leina asina maram oiraga miyoy ahum leikidre COVID-19 command control room dagi ngasi numidang wairam pung mga fawda fangba paw amagi matung inna miyoy kuntra nipan nava faduna dichas tawkre nava farakpagi apanba masing na lak ama listing kun humdoi sumna homfu humdoi sukre active case sa chahum nifu mathoi leiri Leina asina maram oiraga leikidaba migi apanba masingna listing ama chamapan marifu mangani fagalakpagi chang chada marifudara nipan daspik ama marini COVID leina asidagi ngakthokna ba lengangna paikhatpa thausil amagi makhada miyoy kaya amasu numit khudingi COVID vaccine kapthongli COVID vaccine kapthogi ba masingna ngasi fawda miyoy lakun mathoi listing marifudara manga satruk marifu marini hauki ba pung kun mari da DTF oxygen cylinder samanga kuntra amadi BTF oxygen cylinder sani homfu Manipur gi tongan ba na laing sang singda fangan bangam kre haina COVID-19 command control room dagi fangba paw asina makhatari Hairok Assembly constituency ki tongan ba polling singda leiba yumthong kaya na magi angam basangda Faupuna raklaga ngasi AC asigi MLA Dr. Thoksom Radesh Shamda khudol tamkre ngasi MLA da miyamna khudol tamkiba fausing adu punna fobot lising mari gi mathakta oigani hari
Miyamna fo khudol tamlakpagi thoram aduda MLA Radhesham na hai ngasi miyamna fo khudol tamlakpa asida pukning nungsiba phawi hairok AC gi imung amata chara helhandaba mamitagi mapi tahandaba haiba fandam aduga mari lena ngasi khudol tambirakli ba fo sing asi hairok AC asigi manungda leiba fo maru ama hapa ngamjadaba imung sing amadi wahik taduna low loki daba imung sing khallaga chaf manana yenthokani Hairok AC da miyam ga khusam naraga lobuk mai kei panglasi mission hodoki ba adugi mahai oina lomi singna low ubada ising leitabagi awaba mayuk nakhide asunda low fazana ubadagi fodok marang kaina puthoktuna ngasidi lomi sing momon nokchari lomi singi awaba matam chana kokhan kiba aduna maram oirega lomi ichil inaw singna yumthongi ngamzaba fokudol tamlak pangambani hana MLA Radhesham na makataki Kaisamtong Assembly Constituency ki Ward number 13 amasung 12 gi Corporator mathang sidna Maisnam Joy amadi Maisnam Oinam Romeo ka loinena mioi kuntra tarukna lakadori State Assembly mikhalda constituency asidagi BJP ki ticket of miref oinaba ki tharang toriba sapam nisikan ta sogatkre Segarod Thauda Babok leikai da leiba sapam nisikan ki yumda pangtokpa taramna opagi thoram amaga mari lenena mahangna hai ngasi mahakpu sogatuna tim nisikan ta yaurakliba Corporator ani asi miyamna yaba luchingba ngaktani makoi ani yaurakpa haibasi mahakidi laibak fabani masina leidiba tim asida hena bapangkal haflagani karigumba mahakna miyamgi mihut ama oirabadi senja thumjaga mari lenaba thabok thoram amata tawroi haina sakiba wasak adu thabakna utkani corruption haraga sel khaktegi wafam nate karigumba thabak thoram ama pangtokpada puksel senglaba adusu corruption makal amani haina su sapam listika namakataki do achieve to ge haradi akhoi corruption to ya de mon seng ta bane ba mon seng aba strong will oiraba vision leiraba taseng na sana lebak manipur on gani kangbu kharana di akhoi di negative thinking to de negative thinking je to heide akhoi gi ka ga the midi always positive thinking de legedam ni aduna khara amna jonga yeli lising yeli ka hairi iri ai di ke sunate ai gi pangan di team nishikant da ni ka ba hai se team nishikant na ka do ni hayeng thabak to busu team nishikant na to ga do ni ai thika to do leite ai gi nupi yaude ai cha yaude aduga akhoi gi ka ba sidi akhoi pandam natte ka ba sidi first half ni कार मतुंगदा अखोइना मयामगी सेवा तौरगा मयामगी पेले न थमोय जोय तोबदो मदु अखोइगी पांदमनी Nagaland ki Mon district manung sana leiba otingda armed forces na operation chathabada misam tara humdoi lekidaba du National People's Youth Front NPYF Manipur na kanglagi nungsup thangba hosang mamangda maira paiduna yaningdaba phungdokre NPYF ki National President Ratika Yumnam, NPYF Manipur ki President Laitonjam Jayananda, General Secretary Kwamaran Sek yauna ngasi numidang wairam pangthoki ba thoram aduda Armed Forces Special Power Act 1950 ai lokthokadabani oting khulgi damak aikhoina lepli oting dagi military lokthokadabani haiba kholaw kaya lauki Forest and Environment Minister Awangbo Newmaina None District Kumzigi BBA campus tapang tukpa First Youth Gospel Olympic kasi hogdokre Variant Baptist Ministry na sinduna pangtukpa thoram aduda Minister Awangbo Newmaina hai tangdu leitana leiba haiba asi malem asida maru oiba state asida yamna maru oi Nagaland gi Mon District ki Oting Village samicham kaya Armed Forces na hat ki badu barbaric oiba thawongni thodok adu condemn tawi NPF haiba party asi tangdu leita ba pamba party ni mipung khuding magna reason asida tangdu leitana leina ba honna minasi haina Awangbo Newmaina makhataki Manipur da sinfam ama oina crime to bami gi masing yamde adubu ima ipa laing na ba paisa leiraktabadagi sana thaknaba leiraktabadagi yumnong yurakpagi amadi isa larik tamhanna ba paisa leiraktabadagi crime to bagi masing di hengalagli asigumba crime sing asi maru fangna mangkina ba BJP lengak asina miyam gi sang da ba yadraba darkar oiba sing fanghanna ba angam bathakta honaduna lagli haina Chief Minister N Birena phungdokre Wafamasi BJP Kakching Mandala Sindra Kakching Yumbi Masa High School ground pangtokkiba Nomagi Oiba Political Conference Amada Chief Minister N Birena Phungdokibani
Thoram aduda Chief Minister N Biren hai matam amada lamdam asigi miyamda forum bagi tuzungba kaya nupi angang kaya tumfam safam khanglamdaba ahing hek oirakpaga ima ibel singna kuti post kingdun egi icha isu sing mapuroba kaya security force na fabi punbi gadra Fubi Sabiram Gadra Haiduna Kang Marakta Hing Yarek Narambadu Ngasidi Tona Kidri, Masi Vise Pina Luching Balenga Asina Chahi Mariga Makai Asida Miam the Piba Kudolni, Miam Galenga Ka Amadi Miam Ga Police Ka Afabamari Tambangam the Padagi Masi Oirakpani. Lamdam Asigi Nupi Angang Sing Yum Da Ing the Chigna Lehan Bahibasi Lengak Asigi Pandamni, Lengak Hibasidi Miam Yaifana Balamdam Asi Ing the Chigna Layminaba Ngamnaba, Honabaduni Hainasu Chief Minister N Birena Makataki. Imung da awa yorok kadagi professionally masada crime gi wakal lebe crime to ge bakang budi masing yamde darkar lebe dagi ai ima lai na balai tradi ai gi sa lai ka man na balai tradi sigi mayam sidagi ni society the crime lies aduna akoi government gi hack ahan ba pandam lai rab sing da mamit gi mapita haloi da bani lai balai te ha bi dam lai na ba paisa lai te ha bi mamit gi mapita haloi da bani basic koi ba khara sidai de koi hack sarkar pai ba horok paga ni Chief Minister ki haksel ki tiang ba na lupa lakh ani ki free the hospital amade ka salaga ai gi imana ra pada gi puroi bana ra pada gi nupi na ra pada ai gi isa na ra pada nangai ukhong de na ngara ga kap ki dum sigen le rum do nasi di madu ko khalaban IZAR South के मीटिंग मखादा Assam Rifles Technopol Battalion December Marida Moreda की लाखपा गाड़ी अमा चेक तो उदा लुपा करोड़ मंगा रोंगी सनफम ओइगदबा WY tablet कया कोना नमियोय अमा फारे हरी IZAR South की फंगबा पाव अमा की मतुंग इना Technopol द लेबा Assam Rifles की vehicle check post routine ओइना चेक तो उदा मोरेदा की पलेल तमना लाखपा गाड़ी अमा दगी WY tablet piece लाख अमा यावबा बैग अमा कोना नमियोय अमा फाकी WY tablet adu sen oina lupa crore manga romgi oigani hari polam sing aduga lorena farba mioi adu makha taba aingi thabak laukhanaba Technopol police ta sinakre hari Lakadoriba Manipur Legislative Assembly Mikhalda Khundrapam Assembly Constituency dagi BJP ki ticket ameref oinabagi thorang toriba Dr. KSS Kala Irom Magiton amadi K Romena tha asigi tang mangada media gi thongda phongto ki bawafam sing adu Khundrapam BJP Mandal Mahila Morsa Yuva Morsa amadi Budbud ki President Singna kan mamongda condemn tawi haina Mandal gi President M Devratana phongjurakli Hiram asiga mari lenana ngasi yumnam khunau da leiba community hall da pangthokba Paumi Singa unaba amada Devratan hai tha asigi tang ahum da constituency asigi oina Manipur gi Chief Minister amasung BJP Manipur gi President A Sarda yauna pangthokadaba one day political conference ki thoram ama Mandal asina sin langki President Sardana conference adu da laki dabagi maram asi Dr. Kala K Roman amasung Irom Magitona media gi thongda phongdo ki bowafangi matung inna tha asigi tang ani da makoi ahum da President Sarda da aiba Gerald Piki Gerald aduna maram oiraga conference adu da President Sarda laktabagi achoba maram ama oiki habasi Mandal da khangba ngamle makoi ahum na Mandal Bulan lamsing na bahona ba amasung constituency asigi miyambu namthak tawna bahonari Mandal na ngasi fawda kana amatagi misang sangki balaiti hariba miyoy ahum asi Mandal da kariguma makal amatagi mateng panglok taba miyoy ngaktani conference adu da BJP Manipur gi President na sarug yakida badu makoi ahum na thokhan kibani haina su Devratana makataki Koi aranba miyam bulan miyam da namthak tawba koi Mandal bulan lamsing na ba koi haiba wahai singni koi na kanama tabu koi one sided oina mi amakak tabu koi na khan kibalaite aduga makoi na hek haurangai dagi ek tongan ba function sing pangthorko matamda Mandal gi damakta karigumba sel gi oiba pangal gi oiba mateng amata pangthoktana lai aduga haukiba matam mamang dasu koi gi aina thamjaning bada laijari ba sida baton koi na application izagi ba mamang da koi pabung tiken na koi president oi biringai matamda koi Mandal gi ayaba yaugdana akoi kanagumba leader amatana akoi gi tongan ba Mandal mai leina ba thoram amata pangthok pa yaroi haiduna akoi thamjaki ba lai Nagaland ki Mon district voting village da Assam Rifles na counter insurgency ki mingda micham sinmi taramari hat ki bathodok adu di United All Communities Social Uplifters kanglaipak yunak suna kan mamong de yaring taba phongdorakli Yunak suna thadorok pacherol amagi matung ina Assam Rifles na sathaba mi hat asi lamdam asom da ahan banati
Mihat mipun kaya asi afaspa 1958 awang nokpok pumbada sahi kaya dagi thamjindana thokliba thodok sing asigi maral miyam da uhli thodok asing asi Nagaland da thokle adubu lai hayeng na Canada thokani haiba tamba ngamdi malem da haukiba miyam gi ho amata maithiba leiti haibasi puwari na takliba amani thodok asi da leikidraba singbu ikai khumna bo utpaga loinina leikidraba gi imung manung na nang horiba awabada saru yari haina cherol asina makatari Thawaldagi mayang Imphal takiba MI Road ase black topping tobinaba mari lenaba singda kayarak haizakhrabasu thabakta onthok bidi haiduna Irong Sesaba Development Forum ICDF amadi miyam khusam naraga lambi thingzinbagi khongjang sangsingkre hiram asiga mari lenena ICDF ki executive member Rias Biba Mayum nahai sahi kiyagi mamangda Thawaldagi mayang Imphal takiba MI Road ase Irongi mafam kharada paka anirak loram laba matung ngasi fawba black topping tobidana thamli lambi asidagi kapthorok panung na panduna miyoi kaya amasu asoka panang phayaw khrabani lambi asi December thagi asigi tang manga fawbada sembi naba mari lenaba singda kayarak haizaba leikrabani adubu ngasi fawba thabak da ontorak tabadagi lambi chingbagi khongjang asi sangsin bani haina sumhang na makataki Irong se saba development forum amasung khul asida lairiba club organization amasung miyang khusang naraga ngasi December gi tang taruk tagi hauduna Thawal MI Road Irong se saba ase thingjinjare maram maduna mari lainaba department na amasung Manipur gi chief minister ikai khumdajiba honorable sarna lambi se gi matang da yasinaba ama puraklibo ho lambi se matam kaktana thingkhegani Lakadori Batarani Suba Manipur State Assembly Mikhalda Moirang AC gi oina National People's Party NPP gi miref oinaba thorang liba thongam santigi vision document 2037 gi matangda khana nenabagi mifam ama Moirang film lekai dangarang pangthokri NPP Moirang Block amadi National People's Youth Front Moirang Block ani na punna sinjana pangthokiba thoram adu da NPP Manipur gi working president Elzain Kumar Nahai hauziki matam asidadi democracy gi asengba wakhalonda isam samba comment ama piba fawa police na fagani habigi akiba leide masina maram oiraga ekoi gi right to life right to property na singba kaya da pugning wakhal sota halle aduna ekoi misam praja singa si punsinaduna kanagumba thasaba mi amada ekoi gi hak singa singakpi na ba sinaba ama changi asengba thamoi gi thausil amaga loinana miyam hak kannaba sangsin bada ngasi puthokliba vision document asi yamna mag darkar oi document asida yauriba sing asi tauge hairabadi masagi political determination ama thamlaga sangsin bachangi masi tauba ngamgadaba asi AC asigi oinadi NPP gi miref oina puthokliba thongam sandi khaktani haina sumhangna phongdoki Every little share of the land is a political people, all the I think some of the resident people party, Sundava, resident people party, Dharmaza, Hyderabad, I don't know, party organization, symbol, Hosema, like Shivasu, Nyam, the living subsound of the party, the young of the Research in my Usually, application just border area, just border Myanmar, no other than you have a journey with Mohammed he cannot be this is how very you said your people are quite poor. Come to live you have so many resources. Resources two years ईश्वर के लोगों को भी प्रकृति की ओर को भी लाइन की ओर को भी क्योंकि हम मुझे सोरे ना फटाई में सोरे नहीं और हर किसी को मुझे देखकर तो तक पिछा से इनफैक्टली not in terms of less but in terms of growth Handak pangthokadoriba Taranitui Suba Manipur State Assembly Mikhalda Kairau AC da Apanadal SK Miref Oinaba Tharang Toriba MI Khan gi yumda ngasi ayuk sakhangdaba singna Mikhal asida Miref oiba yaroi haiba serol amagaloinena sakti leraba bom aman thamsilamle bom adu bomb detection and disposal squad BDDS ki team amana asoengam yaudana
लौथोक्लबा मतुंग पोखाई हनख्रे इम्फाल ईस्ट डिस्ट्रिक्ट की इरिलबुंग पुलिस स्टेशन की मनुंग चंद लेबा कैराउ मक्टिंग मखा लेकाई द लेबा एमआई खान की युम की गेट तंगसी अयुक अमुबा मसुगी प्लास्टिक पॉलिथीन अमगी मनुंग दा वोम अदु हप्सिलगा यानसिलंबनी हारी वोम थमलंबा थौदोक अदुगे मायोक तंगसी कैराउ मक्टिंग मखा लेकाई द मियामना वाकत मिफम फमख्रे वाकत मिफम अदुदा सरुक याकिबा अपना दल एस कैराउ ए सिगी जनरल सेक्रेटरी सिंगाखम इबुंगो नहाई डेमोक्रेसी सत्पा लेबाक असिदा वोम की कल्चर तौदुना मिरेफ ओइबे यारोय हाइना अकी अखंग पीबा की थबक असि कैराउ ए सिगी मिपुम खुदिंगमक्ता यानिंगदे असिगुंबा थवंग असि कनाना तौरिबनो हाबदु नुमित हुमनी की मनुंगदा सेंगतोकदबनी मणिपुर लेंगा की मरी लेनबा सिंगनसु असिगुंबा थवंग असि मखा ताना थोक्तनबा मरा लेबा सिंग मतिक चाबा आइन की सेराक पीबियु हाइना महांगना मखा ताकी अदुगा बोम थनमलिबा सिगी मरम कनानानो करिगिदमक्ता थनमबनो हाइबसी ngasiदगी थारगा नमिन हुमनी की मनुंगदा क्लैरिफिकेशन अमा पीबियु करिगुंबा नमिन हुमनी सिगी मनुंगदा क्लैरिफिकेशन अमा मरम सिगी दमक बोम सि थंबनी हाइना क्लैरिफिकेशन पीदब तारगदी राजनीति की ओइबा मियेंगदा थतवरपत लालोंगनी ngasi gi wakat mifam aduda mirakta bom thamjinba yaning de bom thamjindur aki akhang piba pangdabagi thawoni haiba iba play card kya so sizinaki kumjali singani kuni thogi manipur legislative assembly ase free and fair oiba mikhal ama ohenna ba madi afaba mihut khannabagi pandamda youth collective manipur YCM amasung debaters union manipur anina sacharakpa public debate ngarang city club hairok part 2 ga khusam naraga litan community hall hairok ta pangthokre mikhal matamda voters singna miref singbu sen yamna tinghanbana mihut oiraba matamda saukhat thorangi thabak paikhat pangamdabani haiba motion da pangthokiba debate adu the MU gi department of law gi HOD yumnam Premanandana speaker oina sarugyaki loinana DMU ki political science ki assistant professor Aramam Noni MU ki law department ki assistant professor Dr Sapam Dilip na jury oina sarugyaki debate adu the debater alangpam lalaiba MK Saros Khan Anamika Herang Khongjam amadi Rina Thangjam na sarugyaduna motion asigi matangda awaya khum taunaduna sarugyaki लाकदोरिबा तरानिथोय सुबा मणिपुर स्टेट असेंबली मिखलदा खांगबु एसीदा भारतीय जनता पार्टी बीजेपी की मिरफ सोइदना माय पाकना बकन होदा मिनसी हाइना बीजेपी खांगबु मंडल की प्रेसिडेंट तोंबा खुमन फोंगदोकरे वाफम सिंगारां खांगबु मयाय लिकाय मल्टीपर्पस हॉल दा बीजेपी खांगबु मंडल सिंदुना पांगथोकिबा बुथ लेवल मीटिंग अमदा तोंबा खुमन फोंगदोकिबनी खांगबु एसीदा बीजेपी ना टिकट पिरकपा कैंडिडेट अदुदा इखोय पुना सपोर्ट तौमिनसी एसी असिदा बीजेपी की टिकट तानरिबा सिंगना इचल इनाव अमदौना नुंसी सानना पार्टी असगी दमा पुचल सेंगना थबक तौरी तौमिनरबा मतमदा माय पाकपा ngamgani hainasu tomba khuman makhataki mifam aduda assam ki cabinet minister su oriba BJP manipur ki co-election in charge Asok Singhal BJP manipur pradesh ki secretary K Inaucha K Vikram BJP Thobal ki president Yumnam Kumarjit khangabo AC da BJP ki ticket tanariba Dr KH Akoshna TH Zadumani amadi khundrakpa menjor mangangsu sarugyaki Salaigi mingda leiriba maral mathum sing asi account amada hapsinduna salaigi depositor singda fangangadabani banning of unregulated deposit act 2019 ase manipur da athubada chana hallu natrabadi high court ta PIL ama tharagani hana JSC for salai depositors ki chairman su oriba RTI activist W Zoy Kumar da taksilakli wafam asingarang press club ta pangthokiba paugi mifam amada W Zoy Kumar na phongdokibani paugi mifam adu da W Zoy Kumar na hai salaigi depositor singna awaba khanglaliba se matam kuire banning of unregulated deposit scheme act asi 2019 dagi leirabani ek asi leina unregulated deposit scheme gi thabak toriba institutions sing lengana thingnaba honadri ek asi gi makha da authorities singna athubada thabak lokhat pham thokpani hauzik salaigi board of directors singna depositors singi sel hangani haina toriba si banning of unregulated act 2019 gi matung inna illegal oire salaigi leiriba maral mathum asi bank account amada haflaga depositor singda handoki nabat lengana singgadabani loinana ek asi lengana athubada chana hangadabani natrabadi high court ta PIL ama tharagani haina W Zoy Kumar na makhataki Madam Masina, Musing Manipurda, Ladiba, when Salai Nate, Lamjimba, Lady Virela, Lady Shampoo, Lady Mayam said, Loinam unregulated, banning of the unregulated deposit Act 2019 in Makata, appropriate authority Namasi campaign, Motabachila Bani, appointed
aduga ngati skora finance ki deposit ta lamji magi mayam ama su campaign thari ji phokta masi action la khotri ba aduna yam koi noi lok sal le re akoina high court ta chatu se moina foundation le ani high court ki direct blow dori ne ba aduna akoina prajana mari ne high court ta sala na ko honare bara masi moina jel gi da no boi jala jel ai yaw high court manipur da koi phar sem sa laibak thibadi manipur sarkar si yamna ain sana bada mo mari mapan da lo sange sing ham da bai tu ni bai yaw singai ja yare ai thok tora ge berma thare Malem pumbada lebak lehaugi numit haina palan tawnerib asigi manung chenna essay competition, drawing, painting, street poster campaign, discussion seminar amadi workshop na singba thoram kaya pangthuktuna lehau kandaba yade haina launari adubu ekhoigi iramdam asidedi lehau kannaba honari bra natraga lehau hatoktuna leina tina senba miyoi amagum lehanaba honari bra habasi hangningai oire haina lomi sinmi apun balof lawsalna fongdorakli World Soil Day ga mari lenana lawsalna thadoropa cherol amagi matung inna chaliba sahi asida state asigi mathau taba urea ki chang adudagi hena lauduna lehau leiraba malen leisa hatoktuna season hali urea haibasi experts signal lehau manghan bada khwaidagi mating pangba chemical amani haibasi toina fongtokpa wafamni leibaki lehau kanba numina lakpada lawsalna matau karamna lehau kangadagi habigi policy plan tawbinaba lenga ki pungning singsilakpa loinana lehau kansi malem kansi amadi miyoi khunai kan nasi haina su cherol asina makha tarakli Langzing asawbada leiba all as home da Nakal Foundation na cheng bag ahum hawai mangal kg tara hawai kangta kg tara blanket macha kun mathoi mating pangbirak pagi dama home asigi secretary general Gita Konthozam na thakatpa fongdorakli Tengbang polam sing adu Nakal Foundation ki president Hitler oinam secretary leshemba namairakpam ani na lusing bidina all as home asigi chief functionary team gi Dr. Mayangbam Kamala Ningobam Ranibala amasung Salam Bazani Devi da kusinnaram bani hari Manipur Amateurs Bodybuilding Association na senduna tha asigi anida Imphal gi Nagamapal da pangthokiba taranithoi suba Mr. Kangleipak lisingani kunmathoi da manamathum phanglakraba amadi saruk yaraba lamyan bazim Yaripok ki sanaro sing harau tayamna oktuna pungning thogatpagi thoram amangarang Yaripok top singtha pukri asoba mapal community hall da pangthokre lamyan bazim Yaripok na senduna pangthokiba sanaro sing opagi thoram aduda top singtha gram panchayat ki pradhan yumnam tombana athoiba mitung lamyan bazim Yaripok ki president Dr. MAIBAM Somerendro na thoram mapu aduga Nongpok Ningthau Youth Association top singtha gi acting president Ravi Maitena khanaba mitunglen oina sarugyaki Mr. Kangleipak lisingani kunmathoi da mana phanglakraba lamyan Zim Yaripok ki sanaro sing Yaikhomba Sanabam Junior Medium ki Kanglupta overall fangduna gold medal loduna Mr. Junior Medium Kangleipak takiba Kaisam Mijen Junior Sword Group ta ahum subatara kiba Mutum Kennedy Sub Junior Sword Group ta ani subatara kiba Fanjobam Samandra amadi manga subatara kiba Konjebam Nilakas Maite bulamyan bazim gi maike degi achamba khudo sing tamduna pongning thawatki Ziri Development Organization JDO ki founder finance secretary oramba TS Nilakanta Singh na manung matam chadana leiki dabada JDO amadi JDO ga punna chadminari ba organization Singh na leiki dabagi mafamda awaba phongdopagi thoram ama JDO ki office ta pangthokri awaba phongdopagi thoram aduda sarugya ki ba Singh na leiki dabagi mafamda minute ama 2 minute leptuna awaba phongdoki amadi leiki dabagi thawaina ingna Singh na lairam lenda leina ba thawni ki amadi imung manugi awaba da su sarugyari haina JDO na thadro pacherol amana hairi Zirivangi Divong de Leiba ECL Club ki Games and Sports ki Secretary Oiramba Chanda Mera Babuna ikhang khangodana lekhidabada ECL Club na awaba phongdurakli ECL Club na thadropa cherol amagi matung ina awaba phongdopagi mifam amangasi ECL Club ki office ta club asigi president SS Khumanjau Singh na luchingduna pangthoki mifam aduda saruk yaki bas singna minute ani 2 minute left na lekhidabagi mafamda ikai khumna bo utki haina cherol asina makhatari aroi bedamro eba pau amuk hana pizari Aikoi masal gi marakta khenaba kaya leirabasu langla amatana lengba leisal amagi masu kaya na leitingba fazaraba lei pareng amago nungsi sanana leiminasi haina Chief Minister N Birena phongdokre
Home Ministry na Nagaland da Labor Security Forcing Control Toba ngamdri Home Minister Amit Shah from thadokadabani haina AICC gi in charge Manipur Vakta Charandas na taksilakli. CMHD card pairaga hospital da laing ba naba singda CMHD card ki kana papi bangamdri haibagi wakat lakpa hori haina MLA K Ranjit na phongdurakli. Inner line permit ki matang da lengang na akan ba section tharang locally lengang na ILP ki matang da thausadaba karisu leite haina Chief Minister N Biren na phongdokre. MAMITv ki Manipuri Prime Time News matang asid da loizari yeng tabiri pa singbu amuka hanna chan maibam na khurum jari.